하이 하야 new video Masih di masa karu kita udah main. ngasi Delhi ki weather se am nuai adu weather su yeng boy na nong su yeng arang ahing dai ki Mi lagi tapi tanjai nggak. adu mathaka ba ut ke game 산하세 game GNB 거야 학상 자세한 주 오이바 아이씨 굿양 유 자 Come on. 야 놀라요 아이씨 난 빠. 그러니까 아 들게 자르 야 것처럼 또 한 개. 나이코. somdan 또 토로.
ꯑꯩꯈꯣꯏꯅ ꯈꯦ ꯍꯧꯔꯒ ꯉꯁꯥꯏ ꯑꯌꯨꯛ ꯈꯦ ꯍꯧꯖꯕ ꯍꯥꯏꯇꯥꯔꯦ ꯈꯦ ꯆꯥꯛꯍꯥꯎꯒꯤ ꯈꯦ ꯉꯔꯥꯡ ꯁꯧꯏ ꯉꯁꯤ ꯁꯧꯏ ꯑꯗꯨ ꯀꯩꯅꯣ ꯇꯧꯋꯦ ꯍꯧꯖꯤꯛ ꯉꯁꯥꯏ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯗꯣ ꯃꯊꯛꯇ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯗꯤ ꯎꯠꯂꯛꯇ꯭ꯔꯦꯕ ꯌꯦꯡꯅꯤꯡꯉꯣꯏꯅ ꯀꯩꯁꯨ ꯑꯗꯨꯒꯤ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯏꯁꯥꯗꯣꯏꯅꯔꯖꯤ ꯀꯩꯅꯣ ꯇꯧꯔꯨꯕꯒꯤ ꯆꯥ ꯊꯛꯀꯦꯅ ꯆꯥ ꯊꯛꯅꯤꯡꯉꯦꯅ ꯑꯗꯨ ꯆꯥ ꯊꯛꯄꯁꯦ ꯍꯥꯞꯆꯔꯛꯀꯦ ꯚꯤꯗꯤꯑꯣꯗ ꯑꯗꯨꯒ ꯆꯥ ꯅꯠꯇꯦ ꯀꯣꯐꯤꯅꯦ ꯑꯩꯅ ꯀꯣꯐꯤ ꯍꯥꯞꯈꯤꯕꯅꯦ ꯀꯣꯐꯤ ꯑꯗꯨꯗꯩ ꯒꯨꯗ ꯗꯦ ꯕꯤꯁꯀꯤꯠ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯕ ꯀꯌꯥ ꯚꯤꯗꯤꯑꯣ ꯑꯅꯧ ꯑꯅꯧꯕꯁꯨ ꯑꯗꯨꯝ ꯅꯝꯖꯔꯛꯀꯦ ꯅꯨꯡꯉꯥꯏꯒꯗꯕ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯌꯦꯡꯉꯒ ꯑꯗꯨ ꯁꯖꯦꯁꯟꯒꯨꯝꯕ ꯁꯤꯃ ꯅꯝꯁꯤ ꯁꯤꯃ ꯋꯥꯠꯂꯤ ꯁꯤꯃ ꯍꯦꯜꯂꯤ ꯑꯗꯨ ꯁꯤ ꯂꯧꯊꯣꯛꯁꯤ ꯁꯤ ꯍꯥꯞꯆꯟꯁꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯏꯕꯤꯔꯛꯑꯣ ꯅꯠꯇ꯭ꯔꯒ ꯗꯥꯏꯔꯦꯛꯂꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ ꯍꯥꯏꯕꯤꯔꯛꯑꯁꯨ ꯌꯥꯔꯦ ꯑꯗꯨ ꯃꯌꯥꯝꯅ सिमना फई सिमना वाली अदु हपचलु सेमदो लौथु हागदो मयाम लोई तानरगा नुआइना बा तौमिनासे जहागी खे this is Mahavian Mahavian bro black rice ki ke हाँ Maran học đi hết nói gì anh chân gì bạn học tập अदो कोई वीडियो से मतांग से लो संजरगे करिगुम कोई वीडियो से नुंगाई बिरबदि मयामना लाइक सब्सक्राइब अमसुंग शेयर तो वीबो सपोर्ट तो वीबो मयाम काउबिगनो अदो मयाम मतांग से लो संजरगे ओके बाय टेक केयर एवरीवन